ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤ ꯐꯨꯡꯒꯥꯋꯥꯔꯤ ꯁꯣꯔꯥꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯂꯩꯃꯁꯪꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯩꯃꯁꯪ ꯑꯗꯨ ꯑꯉꯥꯡ ꯎꯅꯒꯗꯕꯒꯤ ꯃꯁꯥ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯄꯥꯝꯕꯩ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯂꯩꯃꯁꯪꯅ ꯃꯄꯥ ꯁꯣꯔꯥꯔꯦꯜ ꯀꯧꯔꯛꯂꯦ꯫ "ꯍꯥ ꯏꯄꯥ ꯁꯣꯔꯥꯔꯦꯜ, ꯅꯆꯥꯗꯤ ꯋꯥꯔꯦꯗꯀꯣ, ꯅꯆꯥꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗ꯭ꯔꯕ꯭ꯔꯥ?" ꯂꯩꯃꯁꯪꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯄꯥ ꯁꯣꯔꯥꯔꯦꯜ ꯑꯗꯨ ꯇꯥꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯃꯄꯥ ꯁꯣꯔꯥꯔꯦꯜꯅ ꯁꯑꯣꯝ ꯑꯃꯒ ꯀꯩ ꯑꯃꯒ ꯂꯩꯃꯁꯪꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯂꯦ꯫ ꯂꯩꯃꯁꯪꯅ ꯁꯑꯣꯝ ꯑꯃꯁꯨꯡ ꯀꯩ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯏꯄꯨꯔꯣꯏꯕꯅꯁꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯑꯩꯍꯥꯛ ꯑꯁꯤ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ, ꯅꯈꯣꯏꯒꯤ ꯅꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯊꯣꯛꯄꯤꯔꯣ." ꯃꯗꯨꯗ ꯁꯑꯣꯝꯒ ꯀꯩꯒꯅ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ ꯅꯍꯥꯛꯄꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ, ꯅꯄꯥꯕꯨꯡ ꯁꯣꯔꯥꯔꯦꯜꯅ ꯃꯇꯦꯡ ꯄꯥꯡꯉꯨꯅꯕ ꯊꯥꯔꯛꯄꯅꯤ." ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯂꯩꯃꯁꯪꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯃꯁꯪ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯂꯩꯃꯁꯪꯅ ꯃꯪ ꯑꯣꯏ ꯍꯥ ꯑꯣꯏ ꯇꯥꯍꯧꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯅꯥꯃꯅꯤ ꯈꯣꯝꯕꯥ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯇꯩ ꯏꯕꯨꯡꯉꯣꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯜꯂꯛꯇꯨꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯂꯩꯃꯁꯪꯅ ꯈꯪꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯁꯑꯣꯝ ꯑꯃꯗꯤ ꯀꯩꯒꯤ ꯃꯇꯦꯡ ꯂꯧꯔꯗꯨꯅ ꯃꯆꯥꯕꯨ ꯎꯍꯩ ꯋꯥꯍꯩ ꯄꯤꯖꯗꯨꯅ ꯆꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯑꯁꯣꯝꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯃꯁꯪꯒꯤ ꯃꯆꯥ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯁꯤꯜꯂꯛꯂꯤ꯫ ꯂꯩꯃꯁꯪꯅ ꯃꯆꯥꯕꯨ ꯃꯤ ꯇꯥꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯌꯣꯛꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯁꯑꯣꯝ ꯑꯃꯗꯤ ꯀꯩꯗ ꯍꯥꯏꯖꯔꯛꯂꯤ꯫ ꯂꯩꯃꯁꯪꯒꯤ ꯋꯥ ꯇꯥꯕꯗ ꯁꯑꯣꯝ ꯑꯃꯁꯨꯡ ꯀꯩꯅꯁꯨ ꯃꯃꯥ ꯃꯆꯥꯕꯨ ꯃꯤ ꯇꯥꯕ ꯃꯐꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯕꯨ ꯊꯅꯝꯂꯒ ꯁꯑꯣꯝ ꯑꯃꯁꯨꯡ ꯀꯩ ꯑꯗꯨ ꯃꯄꯥ ꯁꯣꯔꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯁꯪꯅ ꯀꯗꯥꯏꯗ ꯊꯨꯡꯂꯁꯤꯒꯦ ꯈꯜꯂꯛꯄꯗ ꯏꯃꯨꯡ ꯑꯃ ꯊꯦꯡꯅꯔꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃꯈꯛꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯁꯪꯅ ꯃꯃꯥ ꯃꯆꯥ ꯌꯨꯝꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯖꯒꯦ ꯍꯥꯏꯔꯗꯨꯅ ꯍꯅꯨꯕꯤꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯔꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯗꯒꯤ ꯂꯩꯃꯁꯪꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯥꯏꯖꯔꯛꯏ, "ꯏꯕꯦꯟ, ꯑꯩ ꯇꯨꯔꯦꯜꯗ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯁꯨꯔꯨꯈꯤꯒꯦ, ꯏꯆꯥꯅꯨꯄꯥꯁꯤ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ, ꯑꯩꯅ ꯆꯠꯈ꯭ꯔꯤꯉꯩ ꯑꯉꯥꯡ ꯑꯁꯤ ꯀꯞꯁꯨ ꯀꯞꯍꯟꯒꯅꯨ, ꯅꯣꯛꯁꯨ ꯅꯣꯛꯍꯟꯒꯅꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯃꯁꯪ ꯑꯗꯨ ꯐꯤ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯂꯩꯃꯁꯪ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯀꯞꯂꯒ ꯀꯔꯤ ꯇꯧꯕ, ꯅꯣꯛꯂꯒꯅ ꯀꯔꯤ ꯇꯧꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ ꯀꯞꯍꯟꯕꯗ ꯂꯨꯄꯥ ꯃꯄꯩ ꯃꯄꯩ ꯇꯥꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯗꯨ ꯇꯤꯀ꯭ꯔꯤ ꯇꯤꯀ꯭ꯔꯤ ꯍꯣꯠꯇꯨꯅ ꯅꯣꯛꯍꯟꯕꯗ ꯑꯃꯨꯛ ꯌꯦꯡꯕꯗꯁꯨ ꯁꯅꯥ ꯃꯄꯩ ꯃꯄꯩ ꯍꯦꯛ ꯇꯥꯔꯛꯂꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ "ꯑꯉꯥꯡ ꯑꯗꯨ ꯑꯆꯝꯕ ꯑꯉꯥꯡ ꯅꯠꯇꯦ, ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯑꯉꯥꯡꯅꯤ. ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯂꯩꯇꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯦꯟꯁꯤꯟꯅꯕ ꯑꯉꯥꯡ ꯑꯁꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯒꯦ." ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯈ꯭ꯋꯥꯡꯆꯦꯠ ꯑꯃ ꯀꯟꯅ ꯁꯦꯠꯆꯤꯜꯂꯗꯨꯅ ꯃꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯀꯣꯅꯨꯡ ꯇꯥꯟꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤꯉꯩ ꯑꯁꯤꯗ ꯂꯩꯃꯁꯪꯅ ꯐꯤ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯀꯥꯈꯠꯂꯛꯄꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯛꯅꯕ ꯃꯤꯁꯤꯡꯗ ꯍꯪꯕꯗ ꯍꯅꯨꯕꯤꯗꯨꯒ ꯑꯉꯥꯡꯗꯨꯒ ꯈꯪꯏ ꯎꯍꯧꯏ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯀꯣꯛꯇ꯭ꯔꯤꯉꯩ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯆꯥꯛ ꯑꯃꯨꯛ ꯍꯥꯞꯂꯛꯂꯦ꯫ ꯂꯩꯃꯁꯪ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯦ꯫ ꯑꯁꯣꯝꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯑꯉꯝ ꯑꯊꯧꯁꯤꯡꯗ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ, ꯑꯉꯥꯡ ꯑꯁꯤ ꯀꯞꯄꯗ ꯂꯨꯄꯥ ꯃꯄꯩ ꯃꯄꯩ ꯇꯥꯔꯛꯀꯅꯤ, ꯅꯣꯛꯄꯗ ꯁꯅꯥ ꯃꯄꯩ ꯃꯄꯩ ꯇꯥꯔꯛꯀꯅꯤ, ꯑꯆꯝꯕ ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯉꯝ ꯑꯊꯧꯁꯤꯡꯗꯨꯗ ꯍꯥꯏꯖꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗු ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡꯂꯦ꯫ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯨꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯑꯉꯥꯡ ꯑꯗꯨ ꯈꯨꯗꯛꯇ ꯅꯤꯡꯊꯧ ꯍꯥꯞꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ
ꯅꯤꯡꯊꯧꯕꯨ ꯄꯣꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯁꯪꯗꯤ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯃꯁꯥ ꯃꯅꯥ ꯏꯐꯥ ꯐꯥꯔꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯆꯥꯕꯨ ꯀꯧꯔꯗꯨꯅ ꯏꯀꯥꯏ ꯏꯀꯤ ꯈꯪꯗꯕ ꯃꯈꯩ ꯂꯝꯕꯤꯗ ꯆꯦꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯆꯦꯟꯅ ꯂꯩꯔꯝꯕꯗꯒꯤ ꯃꯤꯁꯤꯡꯗ ꯍꯪꯕꯗ ꯍꯅꯨꯕꯤ ꯑꯃꯅ ꯑꯉꯥꯡ ꯑꯃ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯒ ꯅꯤꯡꯊꯧ ꯑꯣꯏꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯤ꯫ ꯂꯩꯃꯁꯪꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯗꯒꯤ ꯀꯣꯅꯨꯡ ꯇꯥꯟꯅ ꯂꯩꯃꯁꯪ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯃꯌꯥꯗ ꯂꯩꯕ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯔꯛꯂꯤ, "ꯇꯥꯗꯈꯣꯏ, ꯍꯅꯨꯕꯤ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯑꯩꯅ ꯎꯗ꯭ꯔꯤꯉꯩ ꯄꯨꯔꯒ ꯀꯣꯅꯨꯡꯗ ꯂꯣꯟꯅ ꯊꯝꯈ꯭ꯔꯦ꯫ ꯏꯆꯥꯗꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯆꯪꯗꯨꯅ ꯇꯝꯂꯨꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ "ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ? ꯃꯤꯒꯤ ꯃꯆꯥꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯒꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ, ꯃꯉꯛ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯈꯣ" ꯍꯥꯏꯗꯨꯅ ꯊꯣꯡꯁꯪꯕꯁꯤꯡꯗ ꯍꯥꯏꯔꯛꯂꯦ꯫ ꯄꯥꯎ ꯑꯗꯨꯗ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨꯅ ꯂꯩꯃꯁꯪꯗ ꯑꯃꯨꯛ ꯇꯝꯕꯗꯒꯤ ꯂꯩꯃꯁꯪꯗꯤ ꯃꯊ꯭ꯋꯥꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯩꯕꯥꯛꯇ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯇꯨꯅ ꯃꯆꯥꯕꯨ ꯀꯧꯔꯛꯂꯤ꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯅꯥꯃꯅꯤ ꯈꯣꯝꯕ, ꯅꯪꯗꯤ ꯅꯤꯡꯊꯧ ꯑꯣꯏꯔꯗꯨꯅ ꯏꯃꯥꯕꯨ ꯀꯥꯎꯔꯕ꯭ꯔꯥ? ꯅꯪꯕꯨ ꯈꯣꯝꯂꯥꯡ ꯐꯥꯎꯕ ꯂꯥꯝꯗ꯭ꯔꯕ꯭ꯔꯥ? ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯄꯗꯒꯤ ꯃꯈꯣꯜ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨꯅꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯅ ꯀꯞꯄ ꯃꯇꯧꯗꯨ ꯎꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯃꯆꯥ ꯅꯠꯇꯅꯕꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄ ꯍꯧꯅꯗꯦ꯫ ꯍꯅꯨꯕꯤ ꯑꯁꯤꯅꯁꯨ ꯑꯁꯨꯛ ꯄꯤꯛꯄ ꯃꯆꯥ ꯆꯦꯟꯕ ꯍꯧꯅꯗꯦ꯫ ꯅꯨꯄꯤ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯈꯟꯕꯗꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯗ ꯇꯝꯂꯦ꯫ ꯑꯉꯝ ꯑꯊꯧꯁꯤꯡꯅꯁꯨ ꯀꯔꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯁꯦꯡꯕꯅꯣ ꯈꯪꯅꯤꯡꯂꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯦ꯫ ꯃꯃꯥ ꯁꯥꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯀꯧꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯔꯝꯕꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯃꯥꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯐꯤꯖꯪ 8, ꯌꯨꯈꯜ 8 ꯈꯟꯗꯨꯅ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯍꯤꯞꯍꯜꯂꯒ ꯃꯗꯨꯗ ꯀꯥꯈꯠꯇꯨꯅ ꯈꯣꯝꯂꯥꯡ ꯏꯟꯕ ꯉꯝꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯑꯣꯏꯒꯅꯤ꯫ ꯀꯅꯥꯅ ꯍꯥꯟꯅ ꯏꯟꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕ ꯁꯥꯔꯤ, ꯑꯩꯅ ꯍꯥꯟꯅ ꯏꯟꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯐꯤꯖꯪ 8, ꯌꯨꯈꯜ 8 ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯈꯣꯝꯂꯥꯡ ꯏꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯨ ꯄꯣꯛꯈꯤꯗ꯭ꯔꯕ, ꯃꯋꯨꯟ ꯐꯥꯎꯕ ꯈꯨꯏꯔꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯈꯣꯝꯂꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯊꯣꯔꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯈꯣꯝꯂꯥꯡ ꯏꯜꯍꯟꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯌꯥꯗ ꯇꯥꯗꯨꯅ ꯈꯣꯝꯂꯥꯡ ꯃꯕꯨꯛ ꯄꯦꯟꯅ ꯄꯤꯊꯛꯂꯦ꯫ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯁꯪꯕꯨ ꯅꯤꯡꯊꯧ ꯄꯣꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯅ ꯌꯣꯛꯆꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯪꯅꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯔꯛꯄꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯆꯥꯅ ꯃꯃꯥ ꯂꯩꯃꯁꯪꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥ ꯀꯅꯥꯅꯣ? ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ"꯫ ꯑꯁꯨꯝ ꯍꯪꯂꯛꯄꯗꯨꯗ ꯃꯃꯥ ꯑꯗꯨ ꯊꯃꯣꯏ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯆꯥꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯅꯪꯕꯨ ꯄꯤꯛꯏ ꯍꯥꯏꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯈꯪꯍꯟꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯄꯥ ꯍꯪꯂꯛꯄ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ"꯫ ꯑꯁꯨꯝ ꯍꯥꯏꯔꯗꯨꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯆꯤꯊꯗꯅ ꯃꯆꯥꯗ ꯂꯤꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯄꯨꯒꯤ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯅ ꯏꯃꯥ ꯏꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯥꯎꯔꯛꯂꯕꯅꯤꯅ ꯅꯄꯨ ꯅꯕꯦꯟ, ꯅꯄꯥ ꯅꯄꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯛ ꯈꯪꯅꯕ ꯇꯧꯔꯁꯤ"꯫ ꯃꯃꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯆꯥꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯁꯨ ꯃꯈꯣꯏꯁꯤꯡꯗꯨ ꯌꯥꯝꯅ ꯎꯅꯤꯡꯂꯦ, ꯀꯔꯝꯅ ꯈꯪꯒꯅꯤ"꯫ ꯑꯗꯨꯗ ꯂꯩꯃꯁꯪꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯃꯥ ꯏꯆꯥꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯛ ꯀꯧꯔꯁꯤ꯫ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯏꯃꯥ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯊꯣꯛꯀꯅꯤ"꯫ ꯑꯁꯨꯝꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯂꯩꯃꯁꯪꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ
ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯅꯃꯛ ꯆꯥꯛ ꯀꯧꯔꯤ, ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯦ꯫ ꯂꯩꯃꯁꯪꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨ ꯎꯠꯂꯒ ꯃꯄꯨꯔꯣꯏꯕꯁꯨ ꯄꯥꯎ ꯄꯤꯔꯨꯅꯕ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯗꯨꯗ ꯂꯩꯃꯁꯪꯅ ꯄꯥꯎ ꯑꯁꯨꯝꯅ ꯄꯤꯔꯛꯏ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯃꯉꯣꯟꯗ ꯎꯠꯂꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯂꯩꯃꯁꯪꯒꯤ ꯈꯨꯗꯣꯞꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯐꯥꯎꯅꯈꯤꯗ꯭ꯔꯕ ꯂꯩꯃꯁꯪꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯪ ꯑꯣꯏ ꯍꯥ ꯑꯣꯏ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯝꯕ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯂꯩꯃꯁꯪꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯃꯅꯥꯏꯁꯤꯡꯗꯒꯤ ꯂꯧꯍꯧꯔꯦ꯫ ꯑꯗꯨꯒ ꯂꯩꯃꯁꯪ ꯃꯃꯥ ꯃꯆꯥꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯔꯦ꯫ ꯑꯁꯣꯝꯗ ꯃꯁꯝ ꯃꯅꯥ ꯑꯃꯁꯨꯡ ꯈꯨꯖꯤꯟ ꯈꯨꯌꯥ ꯑꯃꯠꯇ ꯀꯛꯇꯅ ꯆꯥꯗꯕꯅ ꯃꯌꯥꯡ ꯀꯪꯂꯕ, ꯅꯍꯥꯟꯃꯈꯩ ꯊꯤꯐꯝ ꯈꯪꯗ꯭ꯔꯅ ꯂꯩꯔꯛꯂꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯎꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯇꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯃꯥ ꯏꯕꯦꯝꯃ ꯃꯆꯥꯁꯤꯡ ꯑꯉꯝ ꯑꯊꯧꯁꯤꯡ ꯄꯨꯝꯅꯃꯛ ꯆꯥꯛ ꯆꯥꯕ ꯆꯠꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯃꯁꯪ ꯑꯃꯗꯤ ꯃꯆꯥꯅ ꯁꯟꯅꯊꯣꯡꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯨꯝꯅꯃꯛꯄꯨ ꯑꯣꯛꯂꯗꯨꯅ ꯃꯆꯥꯗ ꯀꯅꯥ ꯀꯅꯥꯅꯣ ꯃꯊꯪ ꯃꯊꯪ ꯃꯁꯛ ꯇꯥꯛꯂꯤ꯫ ꯃꯃꯩ ꯏꯊꯪ ꯊꯪꯅ, ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯅ, ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯅ ꯃꯄꯨꯔꯣꯏꯕꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯩꯃꯁꯪ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯗ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯁꯪꯅ ꯇꯨꯃꯤꯟꯅ ꯈꯪꯍꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯄꯨꯝꯅꯃꯛ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤꯖꯅ ꯄꯤꯖ ꯄꯤꯊꯛꯄ ꯇꯧꯔꯦ꯫ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯂꯕ ꯃꯇꯨꯡꯗ ꯂꯩꯃꯁꯪꯅ ꯈꯨꯔꯝꯂꯒ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯛꯂꯦ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯃꯧꯒ ꯃꯁꯨꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯇꯨꯅ ꯀꯣꯜꯂꯗꯨꯅ ꯀꯞꯈ꯭ꯔꯦ꯫ ꯑꯀꯣꯟꯕꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯃꯉꯥꯗ ꯌꯦꯡꯂꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯃꯅꯥꯎꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯝꯕꯒꯤꯗꯃꯛ ꯌꯥꯝꯅ ꯐꯠꯇꯕ ꯀꯥꯡꯕꯨꯅꯤ, ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯒꯅꯨ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯩꯔꯛꯂꯦ꯫ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯊꯝꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯁꯨꯕꯨ ꯀꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯅꯄꯥ ꯅꯃꯥꯅ ꯂꯥꯟꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯎꯅꯔꯔꯦ꯫ ꯅꯪꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯄꯥꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯍꯜꯂꯒꯦ, ꯋꯥꯖꯔꯛꯂꯕꯤ ꯅꯃꯥ ꯂꯩꯃ ꯐꯝꯊꯣꯟ ꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ"꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛꯇ ꯂꯥꯎꯊꯣꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯟꯗꯕꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯇꯣꯝꯕ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ꯫ ꯃꯄꯥ ꯃꯆꯥ ꯂꯩꯕꯥꯛ ꯑꯃꯃꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯃꯤꯟꯅꯔꯦ꯫ ꯂꯩꯃꯁꯪ ꯂꯩꯃ ꯐꯝꯊꯣꯟ ꯀꯥꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯃꯕꯨꯛ ꯐꯠꯇꯕ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯂꯛꯇꯨꯅ ꯃꯥꯡꯅꯕ ꯁꯤꯜꯂꯨꯕꯒꯤꯗꯃꯛ ꯃꯃꯩꯊꯪꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯗꯒꯤ ꯃꯤꯔꯩꯕꯥꯛꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯄꯨꯟꯁꯤ ꯂꯦꯟꯈ꯭ꯔꯦ꯫